Khabanasu Kumargi nongmaidu lauthokhi. Ningthem noklaga leiringai tunglomdagi amok lemna nongmai ama namlai. Khabana Parina Kaidoba Ningthemna Masi angangi wanate nongmaidu lautho Angang ahalgi wanatrasu nongmai sidi angang sukapa he masi khangjilo adom Ningthem tapna Kumarda namlamba nongmaidu lauthore Parina Office lakpiyo wari sanase Asi hairamlaga Kumarbu garida phamhalaga Pari gari kana thauraga chatkhi Khaba amadi Ningthem makhoi ani makhut khudum taraga mamit imuk ngangna yenglaga leihawi Ningthemna nangna raibok phabana hingjarabane Khabana Baba Ningthemna chase Hoi baba Makhoi ani su gari thauduna chatkhi Ngasidi lei mohoige laisangi laigi phizol hongbagi lingjel ga jinaga do makhoi ani leimena kawbagi laklami lingjel phanek setpa haiboi haitaboi setpa ubada leimena phajana setpirami jinana su lingjel bo chamtakna kebi nahan khai ke dabagira masagi phajabagira ngasidi hainingai leitana phajai punsibado hobe thoglakpani lingjel ga hek thengnei punsiba saungning na ngange na yenglakpani lingjel ubada mit kuptana maya karaga mit lauthoklaga yengi lingjel sunganglakani kibana yengi ani du michana na saje mitagum ngamjabi misna tathak kiruk yengliba mit yeng ngasidi thamoi huna phajai asuk phajaba saktam yenglude nongmata ningthibi saktam lingjel na Yamba ai soigre uhodabane lingjel gi wa khungang duda punsiba saungninga kari so hairamda mit phaina yenglamlaga chatkhi lingjel sor sangna chaning tana hunto ngawbur kaino aina sawgadra hairaga manoina saujinbirame sakta siga kanano ne lingjel khangpre khangi Aha Kaisu na tini ne Laimana Lao Mapanda lai kurumurasi Nangini ningbo bordo nija horo ngasidi Jina su sangla aduga Nine makada mamana lao haye Lao nakoy nisu lao ko Laima chat kibaga Phazare he Yeng muki pen manay dreme Kay numino Nang ngasigi khupajasibu nahangai aina haibidra phaneka da selaga khara keraga layona phajadra se hoi phajare yamna kaigino khangdeme mitse hakachai adagi chinba se kainom tawre haba ai haina de yamna o nahan kai ke da baine nangna nong phado kerakpagi as kaigino khangde nahan kai ga mana deme aine sawa gam tangam debo kanada saudoi ba as moi punsiba haibra punsidaba haibra as kaino do mamit ka do phaina ga yenglame khuchattuga sumaina ga yengame lingjel punsibana mangonda yenglamlaga chatkhiba adugumna matau tamlaga chatkhi mit ka do phaina yenglaga chatpa gaido nupa dauna chatli jinada yenglaga lingjel na kaino khonjel ka duna yari mi nangbo chala se haiba lingjel jinana hairidu mawaga lobide punsibagi matau tamlaga adum lei jina kirup tapna lingjel bu kauri sakta duga mingaidi punsiba lingjel tung onthorakpani punsiba pariga leplaga leirami pari di nukmi yenglami punsiba di mit kadu phaina yenglaga leirami adu ubada kirup tapna jina kaino nang lehoro ai chale asi hairaga hotana chenkhi jina sumatung inakhi parina kai ku phajana sidia ngawre punsiba pari da khangyeng yenglai
Wathi ngangano ngangna. Angang kainaga yari nangso. Punsibana nang chalamo ai lage. Hoi. Punsiba magi kada lai sauningna mingsel mamangda leplaga. Ai bu sitaba. Angang mana nungai ni ngore nang. Punsiba su thoglai leimana. Hai, nang sula oni sida. Punsiba haifet lingjel da yengi. Lingjel nokmi pariga kari wari bu sari bano momon ga noktana yamna nakna phamlaga leiribado ubada kaigino khangdana khangsaw sawning lai manakta changselaga chingthokningba ama yawrai masi tap takai phutat bu soire angangna iranga tawradana thoibana khoramodana noisho parina thoi Nangshu kurumodana. Hoi, kurumage. Punsiba parina thoiga kaubaduda sauning lai. Oh, mana thoi harisidi. Oh, mana thoi harisidi. Oh, ma oiredana. Moishibu kuinei jalo. Makoi mathang kurumi. Punsiba hana kurumi. Aduga lingjel da phaina yengi. Lingjel na pari da yenglaga tamosu kurumo. Punsiba lingjel gi manakta leiriba isingdu haijeningba ama yaure pairaga hanna yenglamda imungda jangki. As jangdi jangkre. Lingjel su punsiba gi mamangda tauge yauna tauribani pari daga kausindana mangondaga noksindana. Lai kurumba loireduna jak chanaba tauri. Makoi nupa kai pizza ba loiraga leimana. Bema, lao noiso. Lingjel na, hoini ne, laage. Jina na, Lingjel, sidam ta lao. Leimana chak thiringai punsiba changlai. Ima, hao. Aigi purit amado kai thamge. Kai purit no. As Lakta lawam ta. Masidi ba. Asi hairaga lay mahig chat kibaga punsiba na. Hauna cha hawra nangdi. Ngay hak layraga chak chapa hawre lay mana. Jina kaidawri cha chadrade. Jina na kaisa tawde. Lingjel na yam hawi. Lot na punsiba du yengi lingjel na Moro khara saradi hauni amuka hena. Punsiba na chata amani ne. Kaino onar jalai ba. Mathang yenglai mamada amu jinada amu lingjel da amu. Kaino aibu morok tu phana yamna di thaki bani da. Kimta tawdi sadra jalani siba. Pari na kaino kana yengino. Punsiba na khangye kaishu yengdida. Asi hairaga chatki pari momo noklaga. Nungshi nangsi yamna. Numito hauki mathangi numitni jinana. As ai sidore ho baba ima ure me. Asang bina kaidawbagi morok to charui no nangbo. Ho sono chubagi. Karigino ba Singjudo aduk yamna morok sana jari dubo haiba. Chalo yada napang sidi. Domtelna kadawre haiba no. Oh asimugla eme. As aikoi mugsibo manapang bo leitat bo loi sure. Pukna nungai tabane. Asang bina kaino he angang ni kaina. Asibu wani na. Kay no hey masidi mina ngang ise phajana ta de me khangira khangdira hoi khangkhre moiso ngasai thing ne ye hai ki bani mabuk to morok saru bagi sayena kana Jinana repeat Jinana kana
Hoi hoi hoi. Kaino me? As! Somda punsibana. Pizaning mamina di sadre. Wana na chagre ne. As morok to yamdi yam kibani hai. Pari ngasidi ke bayaba keri isai ga saktana. Hai rammo nangi na childo na pena. Ai bu tasena nungsi. La 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 la. Kaino ngasidi icha se thawai nungai ba malida. Ima ngasi se ai kapra nokra kainom ni tawrani. Kaidawrage ne? O namong nupi ihe soire kaisu na da. Jingnai da. As jingdaruno chale chale. Ye si kaw ba banate masina marune. Pari mo monok laga gari tu tarang amada thauri. Lingjel so ngasidi gari ningsingla ino khangde phane ka do yamna nana posta na setli. Haina kiba numit tu ningasi. Sunday numit sitabuni khaurang na ngai jarakpa. Pari na hana lak tu na laire haina kiba mafam aduda. Lingjel su sanga oina lakminare. Jina de masa ngamdre haiduna lakte. Pari laptak na lakliba nupi ani duda mit kupta na yengli thawai tana mit fam hongda. Pari na as kaino mi hulsiba. Lingjel hoido pari na lairiba adom da lai. Channa ai sida lermge ka. Lingjel na taleme nangshla ome. As ai yaradi mi kai ni nangba ngawrba khangde. Sono sidi. As ai kainom dawri kalap ka se. As chalo he rang suko. Kainom ni ne maside. Lingjel du channa namdana pari gi manak ta changhali. Lingjel na kayam kire gelak pa. Lak da ngai da. Asi hairaga momon noksilai ani do wa amata ngangna de tumin lainei makhoi ani chap manana. Kem hairoidra. Ani do amuk yengnei ikai raduna fat onthoki tumina amuk lei. Lingjel na kaino pano khangde me. Wa amata ka ngangde me. Asibu aina ngango haira khangde. Pari na kai haidu no khangdre da. Mi hunsina karhong de no khangde. Pungchong da chongi. Masi ai sarak tana ne. Yumda chakidoi ni ko. Oi de he. Aina nupa oirabanina hekta hairage. Kaino da nupa na bo. Hairakti ase. Chalage. Ama ani ahum mari thoi se kaino siba kai kaisuna da kem dana tradi kai gi piri ba ingonda kaino ne horen yumda yengu adudi chalage hoi. Lingjel momon nok laga amuktang pari de yenglam laga chalage ko tamo so phajana chalo. Lingjel na chakhiba do munna yengjai. Yes, pidi pikretana. Nungare yum chalage. Pari se yum da halai som da channa. Aya phone ne sidia. Is yade ko mi machadi. Lingjel ikai na cho mi ikai ne kaido pirai no khangde pithoki ke kana de. Ngai ko mi nang bo chi ma chet amasu yauri ye yeng to kai ne ngene ayeng bi ge thoi icham cham na phone se bi bane nang phone pai de hai badu da ado ayam ikai na de hai ja bane ai phone pai re hai dana nangonda siwa se hai yarani na hai bu sunate lana lobinu ko thoi ai nang bu nushi ru re ai gi nushi base
Nangna yabirabadi aingona phone amukta tawbirao. Yadrabasu kaisu kaide. Icham chamna dinase. Masigi ayabadi nangna pibiu ko. Kai khalige na pinang Lingjel na kai khandoino kaisu khande cho. Nate yaya de do adutang de hayo haibani nangbo. As kai haidono khangdreda. Adudi message ina thakrasi ka chamna dinarase hairaga. Yare phone do biro. Mi ai horena haijarage. Is khangjari bema na tawdu yenge tawba. Nushidira na nushiri. As yare he nangso. Is chalagi bema lehoro. Lingjel nukmi sum ningsing lai. Pari ga makoy ani ihan hana thengnakiba numittu. Lingjel na hore nungdang oina tawrage da phone se. Somda Irik na Ima ngasidi kaithel chalaroidro. Me mana chatkadoine phajana lairamuko. Hoi ma. Me ma kaithel da hinjang na piyon ma chatkringai gi matamni. Irik sumasa nungaide haiduna yumda lei school chatre yumgi loishinba yaba thabakai loisili. As firol singse loina chairene. Irik firol singda loishilaga upuda hapchili fazana thongda lonsinge tawbaga karigumba amakhak urai tapna lauthoklaga yengi. Khanghaude mitlu anidu pitana yomlakpa machindana sonana khonjel nikna kaujarai. Pa Irik ngasidi matam kuina ningsingludraba mami sami ningsinglai thaudok ama. Chatkiniye ai nangi yumasida mikup ama phawba leiroye. Chatko nangonda lebiyo na khurumkidiye. Phai chatkige nangi nupi atombiduga kayam nungaina legenge. Hai taningde swaida chagat nganglakanu. Bema nangdi imaga chakrase thanamoye mafam masida ichabu thanamloye. Puko loina chakhuo. Pa Irik khonjel hauna. Pa Nakong mensilaga hik launa pena kapchai angaubi amagumna. Kunjona Bem Lingjel na Baba Kaidawrage. Ha Kaisu tawdeda. Mangak naira. Kaisu tawde. Jojo nangina thau tawjaruro. Hoi karino ne matam kuirabase asumna mangdre. Kaidawbu yaurabano ne.